ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯁꯤꯒꯤ ꯇꯣꯇꯦꯝ ꯄ꯭ꯂꯥꯟꯠꯁꯨ ꯀꯧꯕꯅꯦ ꯑꯗꯨꯒ ꯒꯨꯗ ꯂꯛꯁꯨ ꯀꯧꯕꯅꯦ ꯑꯗꯨꯒ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯝꯕꯨ ꯄ꯭ꯂꯥꯟꯗꯣ ꯂꯛꯀꯤ ꯕꯦꯝꯕꯨ ꯄ꯭ꯂꯥꯟꯗꯣ ꯑꯗꯨꯒꯤ ꯚꯦꯔꯥꯏꯇꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯆꯥꯎꯕꯀꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯏꯁꯤꯡꯗ ꯄ꯭ꯔꯣꯄꯦꯒꯦꯠ ꯇꯧꯕ ꯌꯥꯒꯦ ꯊꯥꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅ ꯎꯕꯗꯒꯤ ꯎꯠꯄꯤꯔꯣꯁꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯟꯅ ꯀꯥ ꯈꯨꯗꯤꯡꯒꯤ ꯁꯦꯝꯃꯒꯁꯨ ꯊꯝꯃꯤ ꯑꯗꯨꯒꯤ ꯃꯥ ꯍꯧꯖꯤꯛ ꯄꯥꯝꯕꯤꯗꯨ ꯆꯥꯎꯔꯦ ꯑꯗꯨꯒꯤ ꯑꯩ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯡꯅ ꯅꯥꯎꯔꯦꯝ ꯍꯤꯌꯥꯡꯉꯝꯕꯤ ꯀꯧꯋꯦꯀꯣ ꯑꯗꯣ ꯂꯦꯟꯕ ꯈꯣꯠꯄꯁꯤꯗꯤ ꯑꯩꯒꯤ ꯍꯁꯕꯦꯟꯗ ꯂꯣꯏꯅ ꯍꯥꯏꯗꯤ ꯇꯧꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤ ꯀꯃꯥꯏꯅ ꯃꯥꯁꯤ ꯏꯁꯤꯡꯗ ꯊꯝꯃꯒ ꯊꯥꯕ ꯌꯥꯒꯦ ꯍꯥꯏꯗꯣ ꯃꯔꯥ ꯆꯣꯡꯍꯟꯕ ꯌꯥꯕꯒꯦ ꯑꯗꯒꯤ ꯄꯥꯝꯕꯤꯗꯣ ꯆꯣꯡꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯗꯣꯀꯣ ꯁꯥꯏꯖꯁꯤꯗꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯀꯌꯥꯝ ꯋꯥꯡꯒꯗꯒꯦ ꯀꯌꯥꯝ ꯅꯦꯝꯒꯗꯒꯦꯗꯣ ꯍꯥꯟꯅ ꯌꯦꯡ ꯇꯥꯔꯦ ꯃꯥꯁꯤ ꯂꯩꯕꯥꯛꯇ ꯊꯥꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯏꯁꯤꯡꯗꯅ ꯍꯦꯟꯅ ꯊꯨꯅ ꯇꯤꯡꯉꯒ ꯃꯥꯁꯤ ꯆꯣꯡꯈꯠꯄꯅꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯃꯣꯝꯕꯇꯤꯒꯤ ꯑꯩꯈꯣꯏ ꯃꯍꯤꯁꯦ ꯁꯤꯁꯦ ꯃꯊꯛ ꯊꯪꯕ ꯂꯦꯌꯔꯁꯤꯗ ꯃꯥꯒꯤ ꯃꯍꯤꯁꯦ ꯇꯥꯍꯜꯂꯅꯤ ꯁꯤ ꯇꯥꯍꯟꯕꯒꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯊꯨꯅ ꯁꯥꯏꯠꯇ ꯃꯥꯒꯤ ꯑꯅꯧꯕ ꯃꯇꯣꯟꯗꯣ ꯆꯣꯡꯈꯠꯂꯛꯅꯕ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯆꯪꯗꯅꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯄꯣꯠꯁꯤꯁꯨ ꯄꯨꯝꯊꯗꯕꯅꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯅꯤ ꯍꯥꯟꯅ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯕꯦꯝꯕꯨ ꯄ꯭ꯂꯥꯟꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯀꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯝꯃꯤ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯨ ꯉꯁꯤꯗꯤ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯖꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯨ ꯁꯤꯟꯗꯣꯛꯄꯤꯌꯣ ꯌꯦꯡꯉꯣ ꯈꯔ ꯁꯤ 23 daysꯀꯨꯝꯕ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯦꯡꯉꯣ ꯁꯥꯏꯠꯇ ꯒ꯭ꯔꯤꯟ ꯎꯔꯩꯁꯦ ꯑꯁꯪꯕ ꯇꯣꯡꯈꯠꯂꯛꯏꯁꯦ ꯆꯣꯡꯈꯠꯄ ꯍꯧꯔꯕꯅꯤ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯗꯕꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯅꯤ ꯃꯌꯥꯗ ꯑꯗꯨꯝ ꯌꯥꯕꯅꯦ ꯇꯣ ꯁꯤꯗꯤ ꯌꯦꯡꯉꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ 30 daysꯃꯨꯛ ꯁꯨꯔꯛꯄꯒꯤ ꯃꯇꯥꯡꯅꯤ ꯊꯥꯃꯨꯛ ꯁꯨꯔꯛꯄꯒꯤꯀꯣ ꯁꯤꯁꯨ ꯌꯦꯡꯉꯣ ꯐꯅꯌꯥꯝ ꯆꯣꯡꯈꯠꯂꯕꯅꯦ ꯃꯊꯪ ꯁ꯭ꯇꯦꯞꯇꯨꯅꯦ ꯑꯩꯅ ꯎꯠꯆꯔꯤꯁꯦ ꯑꯗꯣ ꯁꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤꯁꯦ ꯏꯁꯤꯡꯗ ꯊꯝꯅꯤꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯥꯏꯗꯤ ꯒꯝꯂꯥꯗ ꯊꯥꯕ ꯌꯥꯏ ꯐꯖꯅꯀꯣ ꯑꯩ ꯒꯝꯂꯥꯗ ꯊꯥꯗꯣꯔꯤ ꯈꯔ ꯑꯃꯁꯨ ꯁꯤꯅ ꯏꯁꯤꯡꯗ ꯊꯝꯕ ꯈꯔꯗꯣ ꯑꯩꯅ ꯎꯠꯆꯕꯅꯦ ꯏꯁꯤꯡꯗ ꯊꯝꯃꯒ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯅꯥꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯛꯑꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯇꯣ ꯁꯥꯏꯗꯇ ꯆꯣꯡꯈꯠꯂꯛꯏꯁꯦ ꯁꯤ ꯁꯦꯝ ꯄ꯭ꯔꯣꯁꯦꯁ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯕꯦꯝꯕꯨ ꯄ꯭ꯂꯥꯟꯗꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯔ ꯈꯪꯖꯕ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯁꯦꯝꯈꯤꯕꯒꯤꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯂꯤꯡꯛꯁꯨ ꯑꯩ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯃꯨꯛ ꯄꯤꯖꯔꯝꯒꯦ ꯖꯨꯕꯥ ꯀꯨꯁꯨꯝꯒꯨꯝꯕ ꯀꯃꯥꯏꯅ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯊꯥꯕ ꯌꯥꯏ ꯀꯤꯍꯣꯝ ꯀꯃꯥꯏꯅ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯄꯨꯔꯥ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝꯗꯣ ꯃꯅꯥ ꯃꯥꯒꯤ ꯂꯤꯞꯁꯁꯦ ꯁꯤꯐꯥꯎ ꯌꯥꯎꯕ ꯍꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥ ꯈꯨꯗꯤꯡꯒꯤ ꯊꯝꯕꯗ ꯃꯥꯗꯤ ꯌꯥꯝꯁꯨ ꯐꯖꯕ ꯑꯣꯛꯁꯤꯖꯦꯟꯁꯨ ꯐꯖꯅ ꯄꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯄꯥꯇ꯭ꯔ ꯕꯥꯎꯜꯒꯨꯝꯕ ꯂꯤꯛꯂꯤꯒꯨꯝꯕꯗ ꯇꯧꯔꯒ ꯊꯝꯕ ꯌꯥꯏ ꯑꯩꯗꯤ ꯀꯥ ꯈꯨꯗꯤꯡꯒꯤ ꯊꯝꯖꯩ ꯌꯥꯝ ꯄꯥꯝꯃꯤ ꯂꯩ ꯊꯥꯕ ꯑꯗꯒꯤ ꯒꯥꯔꯗꯦꯅꯤꯡ ꯇꯧꯕ ꯑꯩ ꯏꯁꯥꯒꯤ ꯌꯥꯝ ꯍꯣꯕꯤ ꯑꯣꯏꯖꯕꯅꯤ ꯑꯗꯨꯒꯤꯅꯤꯀꯣ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯣ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯕꯥꯎꯜ ꯑꯃꯃꯝꯗ ꯊꯝꯃꯦ ꯕꯥꯎꯜ ꯑꯆꯧꯕ ꯑꯃ ꯑꯃꯨꯛ ꯂꯧꯔꯒ ꯀꯥ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛ ꯊꯝꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗ ꯃꯌꯥꯝꯁꯨ ꯁꯦꯝꯕꯤꯌꯨ ꯌꯥꯝ ꯂꯥꯏꯕꯅꯤ ꯀꯨꯏꯗꯕꯅꯤ ꯀꯩꯁꯨ ꯃꯌꯥꯝ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ ꯄꯨꯜꯂꯞꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯅꯤ ꯂꯩ ꯊꯥꯕꯤꯒꯗꯕꯅꯤ ꯍꯤꯟꯖꯥꯡ ꯊꯥꯕꯤꯒꯗꯕꯅꯤ ꯄꯨꯝꯅꯃꯛ ꯇꯧꯒꯗꯕꯅꯤ ꯁꯤꯅ ꯌꯦꯡꯉꯣ ꯍꯥꯟꯅ ꯁꯦꯝꯈꯤꯕꯅꯤ ꯑꯁꯤꯅ ꯂꯛꯀꯤ ꯑꯃ ꯁꯣꯟ ꯁꯥꯏꯠꯀꯤ ꯂꯦꯐ ꯁꯥꯏꯠꯁꯤꯅ ꯂꯛꯀꯤ ꯕꯦꯝꯕꯨ ꯄ꯭ꯂꯥꯟꯠꯇꯨꯅꯤ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯦꯀꯦꯅꯥꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯀꯛꯄꯗꯣ ꯑꯗꯨꯏꯗꯨꯅꯤ ꯁꯤꯅ ꯈꯤꯇꯪ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯃꯥꯁꯦ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤꯗꯨ ꯁꯤꯒꯤ ꯃꯅꯥꯒꯤ ꯃꯆꯨꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ